Good morning. Ngasigi card message hapeda yengminasiko. Card ki message ne adagi timing ko anunti akoina yengba dumaina sum ama khanbado ahum dagi ko. To sidagi dum si card sidagi ahum khatang lawthosiko hana. 1 2 3 ko. Silaireko. Ngatang adum haidi nungtigi khanba mak natraga suko. Haidi ngatang khanpiraga ngasidi si oina khange natraga ngasi 3 oina khange 2 oina khange 1 oina khange ko. Aintaro ngatang khanbiro ko karche. Loin utra mala sida. 2 3 sida laireko. Ado sida kari message lake habado hapeteng yeng minarasiko. Ahamba khanba ani shuba khanba ahum suba khanba mi ko. Ado ahamba khanba ngai se ko strength highlight ko pangan thongna layo hai ko haidi sontha da ba hai tare ko sida strength hairagadi thongna haibne na ko ngasi sum nungti gi reading oibne na haidi thongna layo ko lo haibne se message se ko nangi oina khoi first lai se ko aduga amana act haina hai ko pangthok ba hai tare ko haidi action loba act toba aina keno ma khallaga leragadi act kumba toba hai tare ko haidi ꯊꯕꯛ ꯇꯣ ꯈꯜꯂꯒ ꯂꯩꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄꯤꯌꯣ ꯀꯣ ꯌꯥꯔꯒꯗꯤ ꯑꯗꯣ ꯑꯍꯨꯝ ꯁꯨꯕꯒꯤꯁꯤꯅ ꯔꯤꯚ꯭ꯌꯨ ꯀꯣ ꯔꯤꯚ꯭ꯌꯨ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯜꯂꯒ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯄꯣꯠꯇꯣ ꯐꯖꯅ ꯊꯤꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯥꯏꯟꯗ ꯇꯧꯁꯟꯒꯅꯣꯕ ꯑꯩꯅ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯄꯣꯠꯇꯣ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯊꯤꯖꯟꯕ ꯈꯣꯝꯖꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯕ꯭ꯂꯥꯏꯟꯗ ꯇꯧꯒꯅꯨꯀꯣ ꯉꯁꯤ ꯀꯩꯅꯣꯝꯃ ꯃꯤꯅ ꯀꯩꯅꯣꯝꯃ ꯇꯧꯋꯣꯅ ꯍꯥꯏꯔꯒꯁꯨ ꯔꯤꯚ꯭ꯌꯨ ꯍꯥꯟꯅ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒꯤ ꯔꯤꯚ꯭ꯌꯨ ꯌꯦꯡꯕ ꯑꯩꯈꯣꯏ ꯈꯪꯉꯤꯅꯀꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯕ ꯃꯇꯝꯗꯒ ꯍꯥꯏꯗꯤ ꯔꯤꯚ꯭ꯌꯨꯒ ꯆꯦꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯃꯤꯅꯤꯡ ꯑꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯁꯤꯝꯄꯜ ꯋꯥꯔꯗ ꯑꯃꯃꯝ ꯈꯛꯇꯪ ꯑꯣꯏꯅ ꯌꯥꯝ ꯁꯥꯡꯅ ꯔꯤꯗꯤꯡ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯑꯔꯥꯛꯄꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒ ꯑꯃꯅ ꯇꯥꯏꯃꯤꯡꯁꯦꯀꯣ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 38ꯗꯒꯤꯅ 7ꯒ ꯃꯤꯅꯤꯠ 40 ꯐꯥꯎꯕ ꯑꯃ ꯐꯩꯀꯣ ꯑꯗꯒꯤ ꯑꯃꯨꯛ 13ꯒ ꯃꯤꯅꯤꯠ 1ꯗꯒꯤ 12ꯒ ꯃꯤꯅꯤꯠ 12 ꯐꯥꯎꯕ ꯑꯃ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 3ꯒ ꯃꯤꯅꯤꯠ 4ꯗꯒꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 25 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 49ꯗꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 22 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯒꯤꯅ 13ꯒ ꯃꯤꯅꯤꯠ 1ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 57 ꯐꯥꯎꯕ ꯑꯃ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯏꯔꯥꯏꯅꯤꯅꯀꯣ ꯏꯔꯥꯏꯁꯦ ꯀꯩ ꯃꯆꯨ ꯁꯦꯠꯀꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯏꯔꯥꯏꯗ ꯁꯦꯠꯄꯁꯦ ꯕ꯭ꯂꯨ ꯃꯆꯨ ꯀꯣ ꯕ꯭ꯂू ꯍꯥꯏ ꯑꯌꯥꯛꯄ ꯕ꯭ꯂूꯗꯣ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕ ꯕ꯭ꯂू ꯃꯆꯨꯒꯨꯝꯕ ꯁꯦꯠꯄꯤꯌꯣ ꯏꯔꯥꯏ ꯅꯨꯃꯤꯠꯁꯦꯀꯣ ꯌꯥꯝ ꯌꯥꯛꯄ ꯕ꯭ꯂूꯗꯤ ꯅꯠꯇꯕꯗ ꯈꯔ ꯑꯋꯥꯎꯕ ꯕ꯭ꯂूꯁꯦ ꯑꯗꯨꯝꯕ ꯁꯦꯠꯄꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯅ ꯍꯦꯟꯅ ꯉꯔꯥꯡ ꯀꯩꯅꯣ ꯍꯥꯏꯅꯀꯣ ꯉꯔꯥꯡ ꯁꯒꯣꯜꯁꯦꯟꯗ ꯄꯩꯁꯥꯒ ꯔꯤꯂꯦꯇꯦഡ് ꯑꯣꯏꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯅ ꯉꯔꯥꯡ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯞ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯚꯤꯅꯁ ꯑꯣꯏꯕꯅꯤꯅ ꯚꯤꯅꯁꯁꯦ ꯍꯥꯏꯗꯤ ꯂꯞ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯃꯥꯒꯤ ꯄ꯭ꯂꯥꯅꯦꯠꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯂꯞ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯅꯤꯒꯤ ꯇꯧꯈꯤꯕ ꯃꯃꯥꯡꯗꯀꯣ ꯑꯗꯒꯤ ꯍꯅꯤꯒꯤꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯗ ꯉꯁꯥꯏꯒꯤ 1/1 ꯄꯣꯔꯇꯦꯜꯗ ꯇꯧꯈꯤꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯐ꯭ꯔꯥꯏꯗꯦꯗ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯩ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅ ꯇꯧꯅꯤꯡꯕꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕꯉꯩꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒꯤ ꯂꯤꯁꯇꯨꯗ ꯆꯪꯉꯦꯅꯀꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯔꯒ ꯍꯥꯏꯗꯤ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁ ꯏꯕ ꯍꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯖꯔꯅꯦꯜ ꯏꯔꯒ ꯃꯦꯅꯤꯐꯦꯁ ꯇꯧꯕꯗꯣ ꯈꯪꯉꯦꯅ ꯅꯨꯡꯇꯤꯒꯤ 3ꯂꯛ ꯏꯕ ꯍꯥꯏꯇꯥꯔꯦꯀꯣ 3 6 9 ꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯂꯩ ꯍꯥꯏꯗꯤ ꯃꯤꯔꯔ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯈꯤꯇꯪ ꯃꯣꯠ ꯇꯤꯟꯅꯗꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯤꯡꯖꯕ ꯌꯥꯏꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯐ꯭ꯔꯥꯏꯗꯦꯁꯦ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯐ꯭ꯔꯥꯏꯗꯦꯁꯦ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯀꯣ ꯈꯤꯇꯪ ꯏꯁꯥꯗꯀꯣ
ꯏꯁꯥꯗ ꯀꯦꯕ ꯈꯣꯠꯄ ꯏꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯣ ꯈ꯭ꯋꯥꯏ ꯀꯩꯅꯣ ꯅꯨꯃꯤꯠ ꯏꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯣ ꯍꯥꯏꯔꯒꯗꯤ ꯀꯦꯕ ꯃꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯦꯕ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯂꯤꯞꯁꯇꯤꯛ ꯀꯥꯖꯜ ꯁꯪꯕꯗꯨꯅ ꯀꯦꯕ ꯅꯠꯇꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯁꯥ ꯅꯣꯔꯤꯁ ꯇꯧꯕꯁꯦ ꯑꯃꯈꯛ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯑꯦ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯐꯖꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯗꯣ ꯑꯃꯈꯛ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯁꯦꯡꯗꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕꯗꯤ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯅꯝꯒꯨꯝꯕ ꯈꯇꯪ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯚꯤꯅꯁꯀꯤ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ